Manipur thokli irang asigi matangda Kerala da phongba magazine amagi article amana Prime Minister yauna Manipur gi BJP gi lusingba khudom thinduna maral sirakle Hauji Manipur thokli tha taruk henjilaglaba irang asigi matangda Kerala gi Catholic Archdiocese Thrissur na Prime Minister Narendra Modi yauna BJP Manipur gi lusingba khudom thinduna maral sikre Catholic Archdiocese Thrissur na phongba Catholic Sava haiba mingthonba magazine amada Haujik thokliba Manipur gi irang asigi matangda will not forget Manipur haina mingthonba article amada hai Australia da laisang ama mai chakiba matamda de Prime Minister Narendra Modi na khudakta laksinana bahona kheng adubu Prime Minister ge naton sumangmakta da tha taruk mai chaktuna leiriba Manipur gi matangda de ngasi phawa wafam amata phongdoktaba se pumna maki laibak thibane India ki tongan ba state singda laibak thiba thokdok ama hek thokbada Prime Minister Narendra Modi na khudakta awaba phongdokpa natraga khudong thiba nangliba mafamda changsin yengsinbagi thabak chatharaga lakhibane laibak thibadi tha taruk pharaba Manipur gi irang asida Prime Minister Narendra Modi na ngasi phauba wafam amata phongdokta bai base angakpa phawe mamangda Rajya Sabha gi member oiramba Suresh Gopi na Manipur amasung Uttar Pradesh da thogliba irang asida karisu mijeng changningai oide state sing asida mapanggal kanba irang asibu loisin bangamba miyoi sing lei haina phongdokhiba wafam adu haksin na lofam thoe tha taruk pharaba Manipur gi irang ase loisina bohona bada mapanggal kalle hairiba miyoi sing adubu haujik kadai da leikhrebagi haibase hangningai oiba wafam oire loirana Manipur da thokliba irang ase loisina ba kari khongthang lokhalabagi haina mapanggal kallaba miyoi sing aduna Prime Minister amasung BJP gi lusingba singda hangba ngambagi thauna leirabra haibasigi paukhum pifam thoi haina article aduda makha tana phongle